Mebys News and Information adom taram nokchari. Haukiba chahi lising amaga chamapan marpuganipanda ahanba oina Manipur State Olympic Games pangthoklaba matung matam kuina lepuraba matung handak chahi lising ani kunganithoi asida anirak subo oina hayeng August ki tarik kunga taruk tagi hauduna numit mangani chupna pangthoklagani haina Chief Minister N Brain phongdokre. Hairiba event asi Kuman Lampak Mapal Kangjeibung amadi Manipur ki tongan ba mafam kayada pangthokani hairi loinana hayeng August ki tarik kun tarukta Mapal Kangjeibung da State Olympic Games asigi opening ceremony pangthokani hairi Manipur da leiriba district taraga taruktagi sports person lising tarukna discipline kuntraga marida numit mangani chupna sanagani games asigi mascot na lamdam asigi state board oiriba nonginna oiragani lauthokre loinana games asi pangthokpagi nunggi oiba wahan thokti state asida leiminariba puruk khudingmaki marakta nungshi channaba amadi haugalakliba nahasingi moral improve ohenanabagi pandamda pangthokpani hairi Ministry of Railway na Jiribam to Imphal Railway Line ki project progress report utkibaki loinana project asi chada marfuga mapan dasmik ani suno loiri haina phungdokre Ministry of Railway na Piba progress report aduki matungina project asi chada marfuga mapan dasmik ani suno loisinle apun tunnel yangkhaini thoigi manungda tunnel nifuga nipan loisinba ngamle project asigi manung chana major bridge taraga mathoi substructure taret amasung super structure manga loisinba ngamle apikpa structure chamaga kungamapan gi manungda chama supna ama loisinkhre loinana apunba railway station taraga mathoi gi manungda taruk loisinba ngamle hairi handak marak Piba chakouba haiba thouram lamdam asida kana chathanarkliba asi miyamna thajabiganu umanglai kanba apunba luf UKALna miyamda apel torukli UKAL gi cherol man hai social media Facebook na chingbada hiram asigi matangda aranbo wafam kaya sandukduna miyam bucharang khoirang na halibasing asi UKAL na line logde leibaki oiba laithau tinthau sing amadi chingu leipaun chingbasing dasu asigumba miyam da lana sandukliba wafam sing asigi matangda thoidokna pankiba leite adubu kunai asigi oiba laithau tinthau natragana laigi oiba wari wakhong singda leiriba thajanabi sing asi netuna punana bakhonaba thawong amada asigumba aran matoknga kaya sandoktuna kunai gi thajanabi sing hek khongoinabagi thawong kaya leptana jathanrakli masina miyam gi mafamda charangnaba nungnangba kaya pokhanbata natana sel thungi achouba amangba masu helli maira katlu lei angangba katlu firal katlu athum hau katlu lapu chakouba sarengna chakouba haibana chingba kaya amasu laipau laifawni haiduna matam matengi oina kaya amasu miyam marakta sandoktuna miyam gi thajanabida khodong chabal loba kaya su thengnari sagai gi natragana imung amagi oiba laithongda pirakpa laipau kaya amasu miyamda lana sandoktuna leibak miyam wananaba sinbagi thawong asi ngasi su aikoina adumak thengnari asigumba miyam wahananabagi thawong sing asi makhata na chathabidanaba mari leinaba pumnamaki maphamda UKALna ngaknona haizari asigumba laigi marumda masagi khudong chaba yenglaga miyam wahananaba asigumba thawong sing asi makhata na chatharaklabadi UKALna tumina leithokpa tawdana leibak miyam mamangda puthoktuna matik chaba thabak lokhatkani hainasu makhata na palle Manipur government ki makhada ani super state medical college oina CCPUR Medical College chaliba academic session asidagi MBBS ke shit chama tamnabagi MARV medical assessment and rating board tagi letter of permission phangle letter of permission asi NMC National Medical Commission ki makhada MARV na ngasi CCPUR Medical College ki din namade principal da address tawduna tharakpani Medical College asi Manipur University ki makhada English singani kunganithoi amadi kunga humdoi gi academic session dagi MBBS ki shit chama tamduna hobu yaragani hairi National Medical Commission ki makhada MARB na MBBS ki shit chama tamnaba pirakhiba letter of permission aduda thamliba wafamde college asida hairiba sit masing asigi ming chananabagi mari leinaba authority na NMC gi chanapa thawki matungina thabak lokhatpa yare haibasini Tha taruki mamangda Russiana Ukraine landaba haukraba matungda ngasi fawda Ukrainian lanmi lising mapan lom maraiba ngathongna bakhonabada sikhre lanasi loisinkiba yabagi mami amata udri haina Ukraine gi military chief general Valery Jaluniana phongdokre
Ukraine gi pikliba angang kaya ningthina yengsinbidaba yade maramdi makoi gi mapasing lan soknaba chatkre makoi kharadi leikhedra lising mapan adugi manungdasu yaurumgani haina General Valerina Veterans in Venamada phongdokki atopa amana United Nations gi report amada haukiba February 13 da Russia landaba haukraba matungda Ukraine da micham lising mangaga jamanga marfuga sikhre amasung lising ga chanipan marfutarana sokre hari UN Children Agency gi pau matungina Russia na chatharakpa lan asada Ukrainian angang chamapan ga humbudrani thoisu sikhre hari verify toba ngamdaba kaya amasu leiri maramaduna tasengba masingdi yamna helamgani haina UNICEF ki Executive Director Catherine Russell na phungdoki Ukraine gi lanmi sibagi masing lauthukliba si lan asida sikhiba Russian lanmi masinga yengnabada angakba phangna khenari Russia gi oinadi lan haukraba matungda ahanba tha khaktada makhoi gi lanmi lisingamaga chohum yankhai mathoi sikhre haina phungdoki Gerald Anirom gi mamangda United Nations gi military officials singna phongdokhiba matungina lan asida Russian lanmi lising humbudra dagina lising marfu phauba sikhre hairi Hauzik Manipur nasu co-host oiduna chathariba duran ka fasige group sigi ngarang pung ahum taba matamda Kuman Lampak Man Stadium da sanakhiba NEROCA FC amadi Army Red ki marakta goal amata channaba ngamdana draw oikhre panba yabadi championship asida Manipur gi oina NEROCA FC amadi Draw FC anina Manipur represent tawraga sanari Hauzik Pawada Group C ki oina NEROCA FC na match ni sanabada match sama karaga match samana draw iduna point mari phanglaga mangjil thari amadi Draw FC na match ni sanabada match ani mak maithiduna group ki aroibada leiri